NRC Amadi Census ki Matangda Centreda Taksillunaba MLA Khara Delhi da Thariba Asi Yamna Taionnaba Amani Khaidem Mani Lainga ki mahut MLA na sinba yaroidaba ama oivana NRC Amadi Census ki Matangda Centreda Taksillunaba MLA Khara Delhi da Thariba Asi Yamna Taionnaba Amani haina Manipur Human Rights Commission MHRC ki hanagi acting chairperson Khaidem Mani na phongdokre wafam asi ngasi loklaubungda leiba mahaki yumda pangthokiba paugi mifam amada mahakna phongdokibane paugi mifam aduda mahakna makhata na hai census mamangda NRC hana pangthokpasi lainga kisu apambani hairagadi karigidamak isu asigi matangda general strike chathalibano isu asi laingakna lumna lauragadi miyamgi dimana si fanganaba sinbibagi mahutta khongjang changsilhalibano oiriba phibam asida laingakna state asida hojiki oina census pangthokpada khudong saroidabasing center da marik sumna khanganduna state asida census ki thabak asi yaithoknaba center na order ama thokpiu haina chairwal ama center da thaduna census asi yaithoknaba hotnaba yariba mane masi pangthoktana census mamangda NRC hana pangthokpasi laingakkisu apambani hairiba asi yamna taionnaba mane maram asina state laingangna census yaithoknaba state ki maikidagi chairwal thoktuna center da langkhatkadabani haina mahakna phongdokhi mahakna makhata na hai laingaki mihut thaba haiba si bureaucrat officer natraga minister na oigadabane Manipur laingakna laingaki oiba wafam ama center laingakta thangatki hairavadi minister natraga bureaucrat officer ama thagadabane laingaki maikidagi MLA khara thavana laingaki mahut sinba yaroi laingaki mahut MLA na sinba yaroidaba ama oivana NRC Amadi Census ki Matangda Centreda Taksillunaba MLA Khara Delhi da Thariba Asi Yamna Taionnaba Amani haina mahakna makhata akhi High Court of Manipur da just watpagi phibam ama leiriba sigi matangda palladuna mahakna makhata na hai kumjali singani taraga hundoida Guwahati High Court gi khaidokraba High Court of Manipur asigi sanction post oina leiriba just masing asi manga ne aduba hojik court asida just ahumdagi hena leitre masina maram oiraga justice delivery system da achauba khudong sadaba ma mayoknari just ahum khak leiba sina case kaya pending da leire asigumba khudong sadaba sing asi lahendanaba athuba matamda waliba just sing hapsinaba mari leinaba sing na midyang changbi haina mahakna makhata akhi